Masagi Chahi Nifu Matoi Suraba Phaoba football superstar Christiano Ronaldo na miyamdagi thoidok hendokpa performance sing utpangamliba ase mahagi totopa wakhalon adunani haina Portugal gi manager Roberto Martinez na singthakre mahagna hai Christiano Ronaldo gi hotnaba kanba amade football masana nungsiba asina maram oiraga ngasi Phaoba club amasong country animakidamak sanabada khwaidagi maru oiba figure ama oiduna leiba ngamlibani haike Ronaldo na Al Nassr ki damak sanabada so goal kaya chanduna adumak maru oiba sanaroi ama oiri Cristiano Ronaldo ngasiso miyamna pamnaba amadi singthaningai oiba performance sing utpa sanaroi ama oibana chahi asigi FIFA World Cup taso mahakna maram oiraga Portugal gi mapangal hena kankat halagani haike Miyamna thajanabagi matung inna chahi asigi FIFA World Cup asina Cristiano Ronaldo gi aroiba appearance oirabi yai haina panari bane Portugal gi fans singna Cristiano Ronaldo da achauba thajaba thambaga loinana Portugal na World Cup ki mapu oiba ngaina duna leinari bane Cristiano Ronaldo kumja inglisnga machamapal marifu manga gi February manga da Portugal gi Madeira da leiba Funchal da pokibane Mahakna national football team da yaudringaida Androrina gi amateur team da sanaba horakibane mahak masagi chahi taranithoi surakpada Sporting CP Academy da yaurakhi adubu matamatuda mahak heart ki anaba ama leire haiba khanglakhi mahak masagi chahi taramanga surakpada surgery tawduna farakibane mahak kumja Englishingani supna ahumda Manchester United da sign tawdringaida kumja Englishingani supna anida Sporting gi ahanba match sanakiba aduda mahakna tawba ngambasing mapung fana uthokpa ngamkibane mahak Manchester United da kumja Englishingani supna ahumdagi Englishingani supna mapal fawba sanaki matamaduda mahak world class player oiraktuna Premier League title ahumrak thangnana fangki amadi kumja Englishingani supna Nepalda mahaki ahanba Ballon d'Or fangki Madugi matungda kumja Englishingani supna mapaldagi Englishingani taranipal fawba mahakna Real Madrid ta sanaki Matamaduda Mahak Club Singki all-time top scorer oibata natana Champions League title mari fangki amadi Ballon d'Or award mari amaso fangbangam Cristiano Ronaldo na kumja Englishingani taranipal dagi Englishingani kunmathoi fawba Juventus ta sanaduna season ahumda Serie A title ani fangbangam Madugi matungda kumja Englishingani kunhumdoida Al Nassr da yaurakhiba aduna hauzik fawba leiri mahangna Al Nassr da yaurakthringai mamangda matam khara Manchester United ki damak sanarami Cristiano Ronaldo na kumja Englishingani supna ahumdagi sanaba horakhiba aduda international football gi oina all time leading scorer oibada natana most cap male player gi title so fangkhrabane mahangna Portugal gi captain oina luchingduna Euro Englishingani tara taruk amasong kumja Englishingani tara mapal gi UEFA Nations League ta maru oiba title sing lobangam khibane hauzik fawbada Cristiano Ronaldo na club amasong country gi official senior career goal chamapal gi mathakta chenkrabane